Amoko ki President SM Jalalna hauzik iramdam asida thokliba tangdu leita da bafibam gi matangda wafam kaya thamladuna hauzik ku ki militant singna fajinduna thamkhriba nupa macha anibu tekta kaiduna thadok pirakna ba appeal tarakre wafam asingasi Manjripukhi Protection and Development Committee MPDC na sinduna Manjripukhi Friends Colony da lam khara eviction tawgani haiba government gi order adugi matangda Pangal Singh gi CSO Singh Club Organization kaya gi mihut yauba achobo mifam amagida fongdokhibani haiba mifam aduda tongan ba miyoi singna mot kaya marum fongdoknaki bagaloinana eviction asi tawbidana ba mari leinaba singda memorandum hana pisin khibagi matung inna memorandum adugi response ki matangda khanakhibani haire ape amatawaiga mota ape yaningdaba wafam da ape waret dore lena masi lengaki kuthangda athiba matamda masi punna faminaraga ape yanaba puraknaba masu adaba thangreiba khongthang sing masi hantuk hannaba mudigi khudana do ape punna laminanaba haidana ape ngasi mifamsina waret dawjere lena ngasi bang yana fong saiba apai mioi ahum khak apai haujuk thoiba adum ba ethnic country kasigi manungda apai community amagi adumba tongan de element kharagi custody da laithaba adumba mioi adula mioi ani ase masi mioi bagi minungsi amasung ingthaba tapthaba ariga tung koina leiriba aduga wathokse masigi permanent oiba peaceful solution ama lakna ba adugi wakhalon da mari lena ekoina masigi mifamna amato ba motta waret dawga lena masi tekta kaidana khadok pilakna ba amasung imu manungi miyosing da kusan nabina na ba adumba sibinaw sigi mifamda ikai khumna jaba lena apil to ba haba krebam khagjai